Mayambu Anmutada Kaanglei Thagatchari ngasisu mayamgidamata pudu lakchariba movie asige mamingna Governor The Silent Savior movie sida thodo hentulna saktamna khibasing marakta Manos Baspai Ada Sharma Madhu Krishna Kurup Nausad Muhammad Kunju Parito San Jawan Worker Maulis Rata asina chingmani movie sige wari si maruina 1990s ki matamaduda India da bank corrupt thokpagi matang aduda yumpham oikhiba movie amani amasong Reserve Bank ki governor amana mathau karamna India sibu kalakhibano haibdagi matang adu bataliba movie amani pare movie sige wari silirage aduga movie sige wari liba matamda karigumba soikhibalan khiba yawtaragasu mayamna ngapigani movie sige hopgi sandai koino ufaliba si Sri Lanka hariba leba si hausi economic crisis thoktuna mafam adula leriba mising adu loina thulaktuna Irang thonabagi matang se ekhoina uba phangli aduga TV ki pawtana ekhoina taba phangli se Sri Lanka sarkar se haude bank corrupt thokton lere habagi matang se jo ekhoina khangba ngamli madaw samna mafum adura deriba mising adu so queue lepna bana awaba mo ina boire aduga mafum adura deriba sarkar amasong political leader sing adu so lam thadoktuna chena kare habagi paw si TV ki pawda uba phangli Kusaunraba Parza Singal so Sri Lanka ki President House to Chankre Pagi Paw Sijo Pangli, the Somakan and the Pamacham so Mark phone to Yeladuna. Mona Hajar Libasi. Masiki microdrama singer see young Fenam no idea had to have a key. Masiki reporter Rasina, full fledged OTB platform Masam Kre, I do not man had a key. Madiki de Mahana Marke, Madam Sa the Bakawi. Lamsa. TV channel Sibo, change the way Rodro, Mother Somakanda, Madam Sa the Nahagisna. Laibak Ama, bank Karapotino later, Adugana. Mil taraf hawang ay bangam jadabani nako ye generation si yamna restless amasong yamna privileged phangduna lapu generation oibanina nako di yamna nungani hingli ne mada ma ke machano paduna hirak lifasna dum za thubo ai khoi se tanza chaba nungai phabu matam da pokpasibo ai khoi gi ralo aduga bank corrupt tholi basidi Sri Lanka la thokpani India la thokpul sunatana bank corrupt thokke torma bani haiduna madum cha dun harake wafum mudu darbo matam da somna kana machano padu so yamna noladuna hirak lifasi Aku India Sirane, Madra Madam Sa Dun Harakivasna, Hoy Hadun Harake, Madam Sa Sigmaming Sina, Aditi Burma Kawi. Aduga bank of Habitaragadi, bank the Pasha Sunay later Vadane, Aduga, India the Inamasi Panchalapuragadi, India the Pasha Sunay later Vaduni. Madri Mazana Padu Satun Harakivsi, Kainudum Zanana Pai the Hajilisibo. India Habelam City, economy the four largest country in Malung Chaliba, Lamba Mani, Matukuramna, Lambda Masibo, bank of Poitru Hadun Harake. Madam sa Titi Nare. None Hausi Hingliba India Saga, Aina, Hingakiba India the way on McKinney. 1991 gay, Wikiba Bharat Amasong, 1991 Matung the Orakliba Bharat the city. Tongan Ba, Bharat Amamni, Tongan Maneshan Amaga Chamani. Madi Listenasi 1990 to the Lali, 1990 the TV Paul Halibasi. Iraki Quid Herbala Masiranda Samana Maramudna, Taugi Mamalasi, Atia Fangno Wankre, Adua. US na land toguli hajna so warning pirakre karigumba masigi land sito vataragadi crude oil singachki mamalasi atia fana walangani aduga India da so inflation tawlani habidi pochai mamal singachi ari bithakta tangalaglani haduna rakhi matang sida khoina ramanan haribanu pasib ufangli aduga mahagasi kona India ki RBI ki governor oiduribani mausu review the pop ta duna sumasum lakhibani asumusum mausu khabar padun laklami Karigumbalan Thagatchari, Sarkagi Damata Maman, Wankalapasi Timbada, Awam, or any Hatunaraki, Asum Todana. Market driver so Mafamadu Tau Hangani Hatunachakri, Atua, Mafamadu, really Malapi Mongamaso, Somakanda, Ramanana Uke, Ramanana Mafamadu Laudiba, Kolibasing Lutar Matamda, Makoin Haraglipasi, Karigumba Taugi Maman, Hikalapataragadi, Pivam Daru had a loud to Chalibani. Magiti, Ramanana Mafamadu Laulibasidi, being Amada Mahaki local to the Sanatam Hadna Laulibidi, Madu Mafamadu Mahak, Sanadu Tanumi. Madigi Mahana Mafamali Tolapomatamda, Nopama, being a Tugi manager to the loan PB who hadn't had a kibani. Adabo, loan people of Naru Haduna, being key manager to Harakamato to the Somakanda, Nopaduna Haraglivasana. Agidi, Aginipido, beginning with the Reveni. Karigumba in one loan, CPP the Bataragadi, I stroked the lap by Habitarani hadn't had a key. Wafumu Matam Somakanda, manager to Harakivasna. Nang Ate came to say, Tabakamata way of Rio Mother and a partner Harakivasna. Sir, I see Tabak from the Viginato and a business story to say, Aduka by one of Pashasi later with Aragadi. I see Pim Mata the Habit already. Marimata sing the gay, Pashani was Yamni Kai. Malam de Aisho, Isamakusi graduate money.
ꯃꯗꯨꯒꯤꯗꯤ ꯁꯦꯀꯨꯔꯤꯇꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯨꯄꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯇꯣꯡꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯑꯗꯨꯗ ꯊꯥꯎ ꯍꯥꯟꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯥꯎ ꯐꯨꯜꯗ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯊꯥꯎ ꯑꯁꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯞꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯨꯝꯕꯗꯒꯤ ꯄꯩꯁꯥ ꯈꯔ ꯈꯛꯇꯒꯤꯗꯃꯛꯇ ꯍꯥꯞꯄꯅꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯥꯎ ꯍꯥꯞꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯔꯃꯅꯟꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯂꯣꯟ ꯂꯧꯒꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯔꯝ ꯆꯥꯗꯅ ꯃꯐꯝ ꯑꯁꯤꯗ ꯄꯀꯠꯇ ꯈꯟꯅꯔꯤꯁꯤꯕꯣ ꯁꯔ ꯃꯅꯨꯡꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯦꯅꯦꯖ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯦꯂꯤ ꯑꯃ ꯂꯥꯛꯈꯤ ꯔꯦꯂꯤ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯒꯥꯔꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯎ ꯍꯥꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤ ꯊꯥꯎ ꯑꯝꯇ ꯍꯥꯟꯅ ꯍꯥꯟꯒꯦ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤ ꯁꯔꯀꯥꯔꯒꯤ ꯒꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯂꯥꯛꯂꯤꯕ ꯔꯦꯂꯤꯗꯨꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯂꯤꯕ ꯔꯦꯂꯤ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯨ ꯔꯃꯅꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯈꯣꯏ ꯒꯥꯔꯤꯗꯨ ꯂꯧꯊꯣꯛꯑꯣ ꯌꯥꯝꯅ ꯊꯤꯡꯉꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯅ ꯁꯔꯀꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯃꯌꯥꯝ ꯑꯃ ꯆꯨꯞꯂꯗꯨꯅ ꯑꯩꯈꯣꯏꯗ ꯏ ꯊꯜꯂꯗꯨꯅ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯒꯥꯔꯤ ꯀꯌꯥꯃꯔꯨꯝ ꯇꯣꯡꯂꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨꯗ ꯄꯣꯞ ꯊꯣꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯦꯂꯤ ꯂꯥꯛꯂꯦ ꯔꯦꯂꯤ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯕ ꯌꯥꯗꯨꯅ ꯂꯩꯔꯤ ꯔꯦꯂꯤꯗꯨ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯂꯣꯟ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯔꯦꯂꯤꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯔꯦꯂꯤ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯑꯗꯨ ꯀꯝꯗꯧꯅꯅꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯑꯗꯨꯒꯤ ꯃꯩꯅꯥ ꯂꯨꯁꯜꯂꯗꯨꯅ ꯕꯣꯇꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯦꯇ꯭ꯔꯣꯜ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯩꯖꯤꯟꯈ꯭ꯔꯦ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯤ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯌꯥꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯃꯩ ꯊꯥꯖꯔꯗꯨꯅ ꯁꯤꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯈꯤꯗꯕꯅꯤ ꯔꯃꯅꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥ ꯑꯗꯨꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯀꯖꯤꯟꯅꯤ ꯍꯥꯏꯕ ꯕꯥꯂꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯃꯅꯟꯅ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯥꯏꯒꯤ ꯊꯥꯎꯃꯩꯁꯤꯡ ꯑꯗꯨ ꯊꯥꯜꯂꯗꯨꯅ ꯃꯉꯣꯟꯗ ꯂꯥꯏ ꯃꯩ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯃꯅꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯕꯥꯂꯥ ꯍꯦꯛ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯄꯥꯔꯂꯥꯃꯦꯟ ꯑꯣꯟꯊꯣꯛꯂꯕꯅꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯕꯥꯅ ꯁꯨꯝꯗ ꯇꯥꯕꯤꯔꯒ ꯌꯦꯡꯉꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯥꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯍꯥꯏꯒꯦ ꯌꯦꯡꯉꯨ ꯃꯃꯥꯡꯗ ꯄꯥꯟꯈꯤꯕ ꯁꯔꯀꯥꯔ ꯑꯍꯨꯝ ꯑꯗꯨꯅ ꯇꯧꯈꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯁꯣꯝꯅꯇꯒꯤ ꯑꯥꯔꯇꯤꯂꯔꯤ ꯁ꯭ꯀꯦꯝ ꯃꯟꯗꯜꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯉꯨ ꯍꯧꯖꯤꯛ PM ꯁꯦꯈꯔꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯀꯃꯥꯏꯅ ꯊꯣꯛꯇ꯭ꯔꯤꯕ ꯑꯗꯨꯁꯨ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯁꯤ ꯌꯥꯝꯅ ꯂꯤꯡꯕ ꯄꯥꯔꯇꯤ ꯑꯣꯏꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯊꯥꯎꯒꯤ ꯃꯃꯜ ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯄꯣꯠꯆꯩ ꯃꯃꯜꯁꯤꯡꯁꯨ ꯌꯥꯝꯅ ꯇꯥꯡꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯁꯤꯡꯅ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯇꯦꯛꯁ ꯄꯦꯌꯔ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯁꯨ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯔꯃꯅꯟꯒꯤ ꯅꯨꯄꯤ ꯋꯟꯗꯤꯇꯥ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯥꯎꯃꯩ ꯑꯗꯨ ꯄꯨꯁꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟꯗꯤ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯈꯤꯕ ꯃꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯎꯕ ꯐꯪꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯗ ꯔꯃꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯝꯃꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯀꯗꯕ ꯃꯟꯃꯣꯍꯟ ꯁꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯗꯤꯜꯂꯤꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯀꯧꯈꯤ ꯃꯗꯨꯒꯤꯗꯤ ꯗꯤꯜꯂꯤꯗ ꯔꯃꯟꯅ ꯇꯦꯛꯁꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯔ ꯀꯣꯂꯣꯝ ꯑꯃꯇ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯂꯣꯝ ꯑꯃ ꯌꯣꯜꯂꯝꯃꯤ ꯑꯗꯨꯒ ꯀꯣꯂꯣꯝ ꯑꯁꯤ ꯂꯨꯄꯥ 2 ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯔꯃꯟꯗꯤ ꯄꯩꯁꯥ ꯑꯆꯣꯏꯕ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯂꯨꯄꯥ 10 ꯄꯤꯁꯜꯂꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯂꯨꯄꯥ 10 ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯣꯂꯣꯝ ꯑꯁꯤ 5 ꯄꯤꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯔꯃꯟꯅ ꯑꯔꯦꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯖꯔꯣ ꯑꯗꯨꯒ ꯄꯩꯁꯥꯗꯨꯁꯨ ꯑꯗꯨꯝ ꯑꯣꯏꯖꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯊꯃꯣꯏ ꯁꯦꯡꯕ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯔꯃꯟꯗ ꯀꯣꯂꯣꯝ ꯑꯃ ꯄꯤꯔꯛꯈꯤ ꯃꯁꯤ ꯑꯃꯗꯤ ꯄꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯀꯣꯂꯣꯝ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯄꯩꯁꯥ ꯑꯗꯨ ꯐꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯃꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯂꯥꯛꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯃꯗꯨ ꯗꯟꯗꯄꯇꯤ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯟꯃꯣꯍꯟ ꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅꯤ ꯆꯪꯂꯛꯂꯤ
ꯃꯈꯣꯏꯅ ꯁꯛꯇꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯗꯤ ꯑꯗꯣꯝꯗꯤ ꯐ꯭ꯌꯨꯆꯔ ꯎꯕ ꯉꯝꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯃꯗ ꯑꯦꯛꯁ ꯒꯣꯚꯔꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯂꯥꯛꯂꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯟꯃꯣꯍꯟ ꯁꯤꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯗ ꯔꯃꯅꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯀꯥꯜꯀꯨꯂꯦꯇꯤꯚ ꯄ꯭ꯔꯤꯗꯤꯛꯁꯟ ꯉꯥꯛꯇꯅꯤ ꯑꯩꯅ ꯀꯅꯥꯝꯇꯕꯨ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯂꯩꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯕꯅꯤꯅ ꯃꯗꯨꯒꯤ ꯁꯣꯂꯨꯁꯟꯗꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯃꯅꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯁꯤꯟꯅꯈ꯭ꯔꯕꯅꯤ 89ꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯑꯩꯅ ꯃꯇꯝ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯤꯁꯇꯔ ꯒꯥꯟꯙꯤꯗ ꯄꯤꯈ꯭ꯔꯕꯗꯨꯗꯤ ꯑꯗꯣꯝꯁꯨ ꯈꯪꯂꯤꯕꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯟꯃꯣꯍꯟ ꯁꯤꯡꯗ ꯍꯥꯏꯔꯝꯂꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ RBIꯒꯤ ꯒꯣꯚꯔꯅꯔ ꯃꯤꯁꯇꯔ ꯕꯠꯇ꯭ꯔꯥ ꯑꯗꯨ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯨꯚꯤꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯒꯤ RBIꯒꯤ ꯒꯣꯚꯔꯅꯔꯁꯤꯅ RN ꯃꯜꯍꯣꯇ꯭ꯔꯥꯅ ꯑꯣꯏꯔꯤ ꯔꯥꯝ ꯅꯔꯦꯟ ꯃꯜꯍꯣꯇ꯭ꯔꯥ ꯃꯗꯨꯒꯤ ꯃꯇꯨꯡꯗ S ꯚꯦꯟꯀꯤꯇ ꯔꯃꯅꯟ ꯍꯥꯏꯕꯗꯤ ꯔꯃꯅꯟ ꯑꯁꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤನ ꯄ꯭ꯔꯣꯇꯣꯀꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯗꯤꯄꯨꯇꯤ ꯒꯣꯚꯔꯅꯔ ꯑꯗꯨꯅ ꯒꯣꯚꯔꯅꯔ ꯑꯣꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯤꯁꯇꯔ ꯒꯥꯟꯙꯤ ꯃꯁꯥꯃꯛꯅ ꯅꯪꯕꯨ ꯔꯦꯀꯃꯦꯟ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯔꯥꯖꯤꯕ ꯒꯥꯟꯙꯤꯅ ꯔꯦꯀꯃꯦꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ RBIꯒꯤ ꯒꯣꯚꯔꯅꯔ ꯑꯅꯧꯕꯁꯤ ꯑꯗꯣꯝꯅ ꯑꯣꯏꯕꯤꯒꯗꯕꯅꯤ ꯁꯣꯝꯕꯗꯒꯤ ꯑꯦꯛꯁꯦꯞꯇꯦꯟꯁꯀꯤ ꯂꯦꯇꯔ ꯑꯗꯨ ꯈꯛꯇꯪ ꯁꯥꯏꯟ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯔꯃꯅꯟꯁꯨ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯏꯟ ꯇꯧꯒꯗꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯑꯇꯥꯡꯕ ꯀꯣꯂꯣꯝ ꯑꯗꯨꯅ ꯇꯧꯈꯤꯗꯦ ꯑꯉꯥꯡ ꯑꯗꯨꯅ ꯄꯤꯔꯛꯄ ꯀꯣꯂꯣꯝ ꯑꯗꯨꯅ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯛꯇ ꯑꯉꯝꯕꯤ ꯊꯥꯛꯇ ꯂꯥꯟ ꯇꯥꯁꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯌꯥꯎꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯤ ꯂꯥꯟ ꯑꯁꯤꯗ ꯀꯅꯥꯝꯇꯒꯤ ꯃꯤꯆꯪ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯗꯤꯇꯤ ꯕꯔꯃꯥ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯎꯕ ꯐꯪꯂꯤ ꯃꯍꯥꯛ ꯑꯁꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯠ ꯑꯃ ꯐꯣꯡꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯏꯚꯤꯗꯦꯟꯁ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯐꯣꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣꯅ ꯏꯖꯅ ꯄꯣꯄꯠ ꯃꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯦꯗꯥꯝ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯄꯣꯄꯠ ꯅꯠꯇꯦ ꯄꯔꯤꯁ ꯍꯥꯏꯕꯅꯤ ꯅꯪ ꯑꯁꯤ ꯏꯟꯇꯔꯟ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯤꯇꯤꯅ ꯍꯥꯏꯔꯝꯂꯤ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯃꯤꯡꯁꯤ ꯄꯣꯄꯠ ꯀꯧꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯦꯗꯥꯝ ꯑꯩꯅ ꯃꯁꯤꯗ ꯐꯣꯡꯂꯤꯕ ꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯐꯖꯅ ꯑꯪꯀ ꯍꯣꯜꯂꯕ ꯃꯇꯨꯡꯗ ꯏꯔꯤꯕꯅꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯌꯣꯜꯂꯤꯕꯁꯤꯕꯨ ꯈꯕꯔ ꯅꯠꯇ꯭ꯔꯒꯅ ꯏꯀꯣꯅꯣꯃꯤꯛꯀꯤ ꯂꯥꯏꯔꯤꯛꯂꯣ ꯋꯥꯔꯤ ꯀꯌꯥ ꯌꯥꯎꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯦꯡꯕ ꯎꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯋꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯌꯥꯎꯍꯟꯒꯗꯕꯅꯤ ꯃꯁꯤꯒꯨꯝꯕ ꯑꯇꯥꯡꯕ ꯐꯦꯛꯁ ꯑꯦꯟड ꯐꯤꯒꯔꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇꯅ ꯏꯕ ꯉꯝꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯁꯥ ꯃꯊꯟꯇ ꯃꯩ ꯊꯥꯖꯗꯨꯅ ꯁꯤꯒ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤ ꯃꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯅꯤ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯣꯏꯔꯤꯕꯁꯤ ꯁꯛꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯑꯗꯨꯒꯤ ꯏꯗꯤꯇꯔ ꯑꯗꯨ ꯂꯥꯛꯏ ꯏꯗꯤꯇꯔ ꯂꯥꯛꯇꯨꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯔꯣ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯃꯍꯥꯛꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯤ ꯋꯥ ꯉꯥꯛꯇ ꯏꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯌꯦꯡꯉꯨ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥꯃꯔꯨꯝ ꯏꯁꯜꯂꯗꯨꯅ ꯈꯕꯔ ꯌꯣꯟꯕꯁꯤꯗꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯦꯡꯕ ꯏꯔꯗꯨꯅ ꯑꯗꯣꯝꯒꯤ ꯈꯕꯔꯁꯤ ꯌꯣꯜꯂꯤꯕꯁꯦ ꯅꯔꯥꯏꯕꯛ ꯁꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯦꯝꯗꯣꯛꯇꯕꯗꯤ ꯌꯥꯔꯣꯏꯗꯅ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯗꯤꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯊꯛꯇ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯇꯣꯂꯣꯞ ꯈꯔ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯤꯇꯤꯅ ꯌꯥꯖꯔꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯔꯀꯥꯖꯝ ꯃꯑꯣꯡꯗ ꯍꯥꯏꯔꯛꯈꯤ ꯃꯗ ꯏꯗꯤꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯤꯇꯤ ꯄꯥꯎ ꯑꯁꯤ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯃꯒ ꯄꯥꯝꯃꯤ ꯈꯔ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯑꯣꯏꯕ ꯑꯝꯇ ꯀꯞꯄꯤꯌꯨ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄꯥꯎ ꯑꯗꯨꯗꯤ ꯃꯁꯥꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯆꯗꯣꯔꯕꯅꯤ ꯀꯩꯅꯣ RBI ꯒꯣꯚꯔꯅꯔꯗꯣ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯐꯝ ꯑꯗꯨꯗ ꯑꯅꯧꯕ ꯒꯣꯚꯔꯅꯔ ꯑꯃ ꯂꯥꯛꯇꯣꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯔꯦꯀꯃꯦꯟ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯂꯥꯏꯔꯤꯛ ꯐꯥꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯛ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯗꯣꯔꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ CR ꯍꯥꯏꯔꯤꯕ ꯗꯤꯄꯨꯇꯤ ꯒꯣꯚꯔꯅꯔ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ CR ꯁꯔ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯒꯣꯚꯔꯅꯔ ꯑꯁꯤꯕꯨ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯆꯂꯥꯏꯕ ꯉꯝꯗ꯭ꯔꯤꯕꯔꯅꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ CRꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯈꯔꯗꯤ ꯁꯤꯡꯕ ꯃꯤꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯆꯠꯅꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯌꯥꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯅ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯒꯣꯚꯔꯅꯔ ꯑꯁꯤ ꯀꯔꯤꯝꯇ ꯊꯕꯛ ꯇꯧꯕ ꯍꯩꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯍꯥꯛꯅ ꯉꯥꯛꯇꯅ ꯂꯥꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯅꯧꯕ ꯒꯣꯚꯔꯅꯔ ꯔꯃꯅꯟꯁꯨ ꯂꯥꯛꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯁꯨ ꯑꯅꯧꯕ ꯒꯣꯚꯔꯅꯔ ꯑꯗꯨꯕꯨ ꯋꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯗꯤꯄꯛ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯑꯗꯨꯕꯨ ꯗꯤꯄꯛꯇꯤ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯗꯨꯃꯛ ꯊꯦꯡꯂꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯈꯟꯅꯔꯝꯃꯤ ꯗꯤꯄꯛꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯤꯞ ꯑꯗꯨꯕꯨ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ
ꯍꯥꯏꯕꯗꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯁꯨ RBI ꯒꯣꯚꯔꯅꯔ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯒ ꯂꯧꯗꯨꯅ ꯃꯈꯣꯏꯁꯨ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯄꯤꯌꯣꯟ ꯑꯣꯏꯔꯤꯕ ꯄꯥꯇꯤꯜꯅꯁꯨ ꯂꯩ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯒꯤꯗꯤ ꯄꯥꯇꯤꯜ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯃꯤꯊꯥꯏꯗꯒꯤ ꯁꯃꯣꯁꯥꯗꯒꯤ ꯆꯥꯗꯒꯤ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯁꯔꯃ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄꯥꯇꯤꯜ ꯅꯉꯣꯟꯗ ꯂꯩꯔꯤꯕꯁꯤ ꯆꯨꯝꯅꯇꯒꯤ ꯃꯤꯅꯤꯠ ꯑꯅꯤꯈꯛꯇꯪ ꯉꯥꯏꯔꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯥꯔ ꯀꯔꯝꯕ ꯈꯟꯕꯤꯒꯅꯣ ꯃꯤꯅꯤꯠ ꯑꯃꯒ 32 ꯁꯦꯀꯦꯟ ꯐꯥꯔꯝꯃꯅꯤ ꯃꯁꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ RBIꯗ ꯔꯃꯅ ꯂꯥꯛꯈꯤ ꯑꯅꯧꯕ ꯒꯣꯚꯔꯅꯔ ꯑꯗꯨꯅꯤ RBIꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯤꯖꯔꯚ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯔꯥꯁꯇ꯭ꯔꯤꯌꯥ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯂꯤꯞ ꯑꯗꯨꯗ ꯁꯨꯝ ꯀꯨꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯤꯞ ꯑꯗꯨ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯂꯤꯞ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯅꯝꯐꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯔꯃꯅꯟꯁꯨ ꯂꯥꯛꯈꯤ ꯔꯃꯅꯟ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯃꯤꯇꯣꯞ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯂꯤꯞ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯂꯣ ꯍꯥꯏꯗꯨꯅ ꯗꯤꯄꯛꯅ ꯀꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ CR ꯍꯥꯏꯕꯗꯤ ꯗꯤꯄꯨꯇꯤ ꯒꯣꯚꯔꯅꯔ ꯑꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯔꯃꯅꯟ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯥꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯕꯤꯔꯛꯂꯕꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯔꯤꯖꯔꯚ ꯕꯦꯡꯛꯀꯤ ꯒꯣꯚꯔꯅꯔ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯈꯣꯟ ꯁꯤꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯊꯕꯛ ꯐꯨꯟꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯁꯨ ꯒꯚꯔꯅꯔꯅ ꯃꯍꯥꯛꯀꯤ ꯐ꯭ꯂꯥꯛꯁꯇꯒꯤ ꯏꯁꯤꯡ ꯄꯤꯊꯛꯑꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯁꯨꯃꯛ ꯊꯛꯈꯤꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯔꯃꯅꯟꯅ ꯏꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯊꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ CRꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯩꯈꯣꯏꯅ ꯃꯁꯨꯝꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅꯗꯤ ꯈꯜꯂꯨꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯃꯅꯟꯁꯨ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯁꯔꯗꯥꯔ ꯄꯇꯦꯜ ꯍꯤꯡꯉꯝꯕ ꯇꯥꯔꯒꯗꯤ ꯖꯋꯥꯍꯔ ꯅꯦꯍꯔꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯕꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯇꯥꯛꯂꯤꯕꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯒꯤꯗꯤ ꯂꯤꯞ ꯑꯗꯨ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯃꯅꯟꯁꯨ ꯁ꯭ꯇꯦꯌꯔꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯁꯥꯔ ꯑꯩꯈꯣꯏꯅ ꯀꯥꯗ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯋꯥꯡꯒꯗꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟꯅ ꯆꯨꯝꯃꯤ ꯀꯥꯔꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯁ꯭ꯇꯦꯌꯔꯗ ꯂꯣꯏꯅ ꯀꯥꯍꯜꯂꯛꯈꯤ ꯃꯗꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤ ꯉꯁꯤꯗꯤ ꯔꯃꯟꯁꯟ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯦꯛꯁꯔꯁꯥꯏꯁ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯌꯔ ꯀꯥꯕꯗꯨꯅꯤ ꯃꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯔꯃ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ나 ꯁꯥꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯃꯅꯟꯅ ꯃꯗꯨꯃꯗꯤ ꯊꯣꯏꯗꯣꯛꯅ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯔꯣꯏꯗ ꯃꯔꯝꯗꯤ ꯊꯕꯛ ꯇꯧꯅ ꯑꯩꯈꯣꯏꯅ ꯁꯛ ꯑꯗꯨꯝ ꯈꯪꯅꯗꯧ ꯃꯉꯥꯏꯔꯦ ꯃꯗꯨ CRꯁꯨ ꯁꯥꯔꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ CRꯁꯨ ꯄ꯭ꯔꯣꯖꯦꯛꯇ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯃꯥꯡꯗ ꯄꯥꯟꯈꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯍꯨꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯧꯍꯜꯂꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯄꯩꯁꯥ ꯆꯥꯗꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯡ ꯍꯦꯟꯅ ꯇꯧꯏ ꯑꯗꯨꯒ ꯄꯩꯁꯥ ꯊꯣꯛꯅꯕ ꯂꯝꯕꯤꯗꯤ ꯌꯥꯝꯅ ꯄꯥꯛꯅ ꯇꯧꯗꯦ ꯃꯍꯥꯛꯅ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯀꯟꯅ ꯄꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯔꯃꯅꯟꯁꯨ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯊꯝꯅꯕ ꯀꯣꯁꯇꯔ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ CRꯁꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯗꯨ ꯄꯤꯕ ꯂꯦꯞꯂꯝꯃꯤ ꯃꯗꯨ ꯑꯗꯨꯗ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟꯅ ꯍꯥꯏꯔꯛꯈꯤ ꯒꯣꯚꯔꯟꯃꯦꯟꯠ ꯔꯟ ꯇꯧꯕ ꯃꯇꯝꯗ ꯐꯔꯛ ꯌꯥꯝꯅ ꯇꯥꯔꯛꯂꯅꯤ ꯍꯥꯏꯗꯨꯅ CRꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯊꯛꯇ ꯖꯦꯝꯁ ꯑꯃꯁꯨꯡ ꯖꯨꯋꯦꯂꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯏꯟꯖꯤꯅꯤꯌꯔꯤꯡ ꯀꯦꯃꯤꯀꯦꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯑꯟꯗꯔ ꯄꯔꯐꯣꯔꯃꯤꯡ ꯑꯣꯏꯔꯦ ꯑꯃꯠꯇ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯆꯥꯗꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯟꯀꯝꯗꯤ ꯑꯃꯠꯇ ꯂꯥꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯒꯜꯐꯇ ꯊꯣꯛꯂꯤꯕ ꯋꯥꯔ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯑꯁꯤ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ 2 ꯕꯤꯂꯤꯌꯟꯗꯒꯤꯅ 5.7 ꯕꯤꯂꯤꯌꯟ ꯌꯧꯔꯦ ꯄꯩꯁꯥ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯈꯠꯂꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯏꯝꯄꯣꯔꯠ ꯑꯅꯝꯕ ꯇꯧꯔꯦ ꯑꯦꯛꯁꯄꯣꯔꯠꯇꯤ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯦꯟꯠ ꯑꯦꯀꯥꯎꯟꯠ ꯑꯁꯤ ꯗꯤꯐꯤꯁꯤꯠ ꯆꯠꯇꯨꯅ ꯂꯩꯔꯦ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ 1990ꯗꯒꯤꯅ 81ꯗ ꯑꯩꯈꯣꯏꯒꯤ GDP ꯑꯁꯤ 9% ꯑꯣꯏꯔꯝꯕꯅꯤ GDP ꯍꯥꯏꯇꯥꯔꯒꯗꯤ ꯒ꯭ꯔꯣꯁ ꯗꯣꯃꯦꯁꯇꯤꯛ ꯄ꯭ꯔꯗꯛ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯁꯦꯠ ꯇꯥꯏꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯀꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯒ ꯚꯦꯂꯨ ꯑꯁꯤ ꯗꯣꯂꯔꯗ ꯂꯦꯞꯂꯤ ꯑꯗꯨꯒ GDPꯗꯨ 8%ꯗꯒꯤ 17% ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯜ ꯗꯦꯞ ꯑꯦꯛꯁꯆꯦꯟꯖꯁꯤꯅ 53% ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯄꯩꯁꯥꯗꯨꯅꯤ ꯍꯥꯏꯕꯗꯤ ꯀꯃꯔꯁꯤꯌꯦꯜ ꯕꯦꯡꯛꯁꯤꯡ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯔꯨꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯕ ꯇꯥꯔꯒꯗꯤ ꯄꯨꯟꯅ ꯇꯣꯜꯂꯤꯕ ꯁꯦꯟꯐꯝ ꯑꯁꯤ 62ꯗꯒꯤꯅ 65% ꯕꯤꯂꯤꯌꯟ ꯗꯣꯂꯔꯁꯃꯨꯛꯇꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯗꯨꯒꯤꯗꯤ CRꯗꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔꯅ ꯇꯧꯕꯤꯔꯤꯕ ꯍꯣꯝꯋꯥꯔꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯊꯃꯣꯏ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯑꯦꯛꯁꯆꯦꯟꯖ ꯔꯤꯖर्वꯁꯤꯡ ꯑꯁꯤ ꯁꯨꯞꯅꯇꯒꯤ 1.2 ꯕꯤꯂꯤꯌꯟ ꯗꯣꯂꯔ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕꯁꯤ ꯁꯥꯔꯁꯨ ꯈꯪꯕꯤꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯁꯨꯞꯅꯇꯒꯤ 1.2 ꯕꯤꯂꯤꯌꯟ ꯗꯣꯂꯔꯅ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯂꯥꯏꯗꯣꯔꯤꯕꯅꯣ ꯆꯂꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ CRꯅꯁꯨ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯐꯣꯔꯦꯟ ꯑꯦꯛꯁꯆꯦꯟꯖ ꯔꯤꯖर्व ꯑꯁꯤ
1 billion tarak pataragadi akhoi lebagase basic commodity oriba thawdagi gasagi amasong maru iba posising asisu loina takalani masina phibam ta da bhaib doragani aduga potamuna soli base masikal sanate masida aram khorang bhaib singbu yauri bani aduga aram khorang bane crime dagi rayotagi khana chineba amasong strike yamram la tori bani aduga masidagi hentorotuna total collapse oi bhaib do oidore bani phibam masi yamna sati bhaib do oidore masida ba matamda nongwai tabdi oigani adubu india si hauji bank karab oidorabani haiduna rei laibag si yamna lairaba kamta leichada bhaib do oidore madagidi mafum mudra mathai yamna sanadru lerigi matamudra patil su mafum mudra mi ke amru pusali habidi mahaki bamanaba singa duloina pore aduga mafam maduda ramana lakpide mata walk to leremli laiga piduna mahapu walk to leremli aduga tholiba tawriba mata odu somnakanda ramanan su urba matamda masu mathai yamna sa bhaib do ore somnakandana tension asam kanaraba matamda mahapu welcome tawduna lebi mata oduda masu ngaktabdi ngamkhide madagiri somnakanda washroom madura sarama amasong makhwagi deputy governor adu wai sanaduna leremli aduga saramana harabasna Magasing ngasi katala putangari aduga mafam masida tholiba mata wasi urba matamda mahakte tarung setpa haibdo ora manine madura somnakanda siana harabasna magasi Mr. Gandhi na recommend tawduna lakhibani government na pamlibsna baligi hameng pamlibani maramadra mafam masida bali hameng oiduna laklibani haiduna rakhi madagdi mafam madura washroom maduragi ramanan tholokpai mata odu urba matamda makhoisu yamna ngangna haibdo ore Mati mafam masida mata karamna leremli bano amusong makhogi warising asi lore taram batara haiduna makhoisu khanjaduna leremli mada siana haraglibasna sargi washroom ni tongana adongi kadalei bidudi haiduna rakhi madura somnakanda ramanansu aidi madu matanda khangdini haiduna mahasu makut hamduna kamta hamde da mafam madri sakhe aduga meeting makha satarasi haiduna rakhi madugidi ramanana mafam madui corridor adu la pom madura mafam madura mamang thakta leramba governor singi photo kyamram theatuna lebi mongmarsu uba phangki madugidi somnakanda ramanana mahaki meeting aduga meeting tawduna leri aduga mahana raglibase akhona hauji phibam asigi matangda prime minister amasong finance minister da masi wafam masi thamdabadi yaroi aduga akhona masi wafam masi thamdaba matamda solution amasu yauna pidabadi yaroi madu dipona raglibasna sa Bank of International Settlement ati akhoi mating pangwai basi yaroi marumdi India si madugi member oidi madugi mathakta atopa central bank singna so akhoi phibam masi uruba matamda makhoina akhoi mating pangwai basi yaroi aina pawle basi solution ni haduna somnakanda ramanan hari madurigi de mafam madura siar hogotuna haragibasi sa hojiki matang si ro pataragade akhoina Russia de mating lobudi yarwitra madura manan so mafam madugi blackboard aduda USSR haduna idure leremli aduga somnakanda siana haraglibasna mawadagi matamna so mahana khogi mating pang khibani aduga makhoi country se akhoi country ga marup sana duna sula khibani madugdi somnakanda ramanan haraglibasna Soviet Russia ki chom makhoi masai problem am lejaribani issue lejaribani maramadara khoina hobje khandribasi International Monetary Fund gi lo wasini IMF gi lo bonatana upaliti haduna re madraso magala siana haraglibasna karigamba khoina IMF gi lo botaragadi India se socialist or madagi capitalist on toroktoribani madraso magala ramana haraglibasna chiara khoina pawlibasi solution ni yam luna su khanjaluno atana yopsaluno malaysia hare Mibum Kudimana Kalibani, IMF City, US na control Tobani, Aduga Mokona Palni Basi, Sumbaki profit Kaltani, Manan Chamina Sunga Yatabadi, Marazon Makanramana Levasna, no Mundanga Komi, Masi Matansi Kona Kanadu Basi. I quite a quick see how the Masiki crisis as they gave Mata Karamna Tulakata no have to Matan Sanagadabani, Marazon Makanasiana Levasna. Masiki crisis still out Pomatam da Equina, Quay identities of homeless cerebro. A queen of quick country secret with the integrity of the Trabro. Madri Somakanda Siana, Mapum Luteleba certificate of the Kutela, no Harlibasi, India see Socialist River, Secular River, Democratic Republic of India. A quise Socialist River, I don't have key. Wapum Lutarabamatam the Somakanda, Raman Harlibasna. I say, Socialism Gimayakalepa Minates here. Socialism Hydra the economy of some political system singer say, community in the Tagana government control to Wani, Aduga, Posei Putorokliba, Kutorokliba singer say, government in the Togotamangtani. Private sector lottery matangni madigi ramana makhata dun haraglibasi akoina ningtamba phanglaba matungda casteism amasung feudalism dagi nanthorna bidangta akoina socialism ase lawkhibai wani aduga hauji miyamna maru iba haitaragadi economy boost tawbasini aduga masi tawge haitaragadi casteism haitaragadi chabijar khainabaduni aduga feudalism haitaragadi Europe ta tawkhiba casteism makhalamani aibri ningthau noble knights peasant ga na khaitokpatagi matang aduni akoi India da hairagana Brahman Satriya Vaishya Sudragara Kainabaduni. Madagidi
Ramanana Makada Narabasi, Equigi, economy boost of Hataraki, business of Galakadami, Aduga, business of Womatam, the equated competition of which Masana Tabani, business society, Manan Chapadishua Yarway. A winner of the Lady Pasi, quality Sativa, crisis at Woyabadi, Mother Somakanda, Siana Livasna, Russia Kotana Koyamating Pamangani had to have a key, Mother Somakanda Siana Livasna, Makogi Embassador A, direct of Honobangani had to have a Mother Somakanda Siana Livasna, Karigumba Dom ASC, La Hadro Kanbataragadi, A Kariharuni had to have a key, Mother Somakanda, Ramanan had Livasna, Siar. Madang Sirakana Chumlipano Kanana Labano have say, Kanpatakata Wafamati, Aquinina Pamlivse. I hope you have a Sibo, bankruptcy the Gikan Basinatro. Adu Taragari Sukati, Nansu Hondrakayo, Angumangamba Yang Taridana. Punatomin Ragalori. Mother Matangus and the Nequin Overfangivasi, Somakanda Ramanan Bo, Department of Statistics and Information Management of Bodun Lali. Mount Mr. Depokbindra Company to Mahaki Timnesina. Mother Mother Board Amatetanari. Board is the Equin Overfangivasi. Foreign exchange reserve Singasi Lupakamuli have the Kimatanga. Aduga Mafamadra, line imaging the lady, the young Amazon up to the lady. Young was in a kind of hiding her pomatada, Masina indicator or even Aduga. Karigumba young was in a red line, Sigi, Maka, the Hekumtaki Batarakati, Equile Bagasi, Benkara boy have the whatever had in her key, Wafumutara Bumatam the Somakanda, Ramanan so young creative boy had in her key. Maramudra Queso, Equia foreign exchange reserve was 1 billion stegi Helen the way Adabani. Equia Hosi Lady Pesina 1.2 billion Oivina. Kitang than Hagalaga lady Pesi, Maramudra Youngasi, Putado had a key. Matagadi, Matangis and the Nequin of Wufangivasi, Somlakanda, Ramanan Sum Haki given a Lali, Maki given a Pomatam the Saramana Bapamata, Sarisco with a palm of Pudun Lali, Adukamahakasi, currency management they had a key. Anobo governor agi, sign sing a sea drakar or had a I believe Pashanaba Matamda, Anobo governor agi, sign Changanina, sign noble Akivani. Matosuna Mahasu Mahaki, post the Siam Nabutu the Poto Cavalli, Aduga Mahasu sign Toromi. Somakanda Makoyi, Puno River, Patina Divasnasa. Nasi happened with the city, Adoma sign to Bobasha Singado, Quaki, Puriko the outer opening had to have a key. Matagadi, Somakanda, the Pogamasum Makoyi, employee Magawais and the lady, Aduga, the Peter Divasna. Nasi the Aquagi officers at Devil Tennessee Mesama, Tobusamana Crane. Nangasi. Raman Sergitim the Yoribra, Natrana Siargitim the Yoribra had a key. Tashin Habataragadi Sierra Masong, Raman Makwini and the Pimatanga do Sanabo in a Makwina Matanga Puslapani. Mother, the Bon Harlivasna. Maduda and wanted to do Patraka with the idea. I get on upon a font of Cravani, Aduga. Boston the Mahana Company, Mahina Patra, I get Havagasi. Mafumudra Kale had a Cravani at an area. Mother Somakanda, Mafumud Tarapamatanda, Diviasiam Harami. Tanzadra Mafamada, Pati Latuna, Divia made a Matinakari, Karino had no Hapomatamda. Madame I know what to give a thing and palm had to have a key. Mafumada Tarapomatam the Somakanda, Defacti, Mawantaki, Mawanagi. Patin the Super Shakiam from Lobanida, he Pasha, Novi Matawoto Sonakana, Divia to Stowi Matawota. Masu, Tori Matawodriam, in the Bible. Aduga Lupa young came to be white and Sonakada, Patin Hapomatamda. What Piraka had in a Divia so, Pasha put out to the pyramid. Lupacum Catani, only officer in the Diviana Hapomatamda. Kasuga that to Piro, Mamang Tata, Lupatarani, Topira Putoga, Masiga Puna, Lupa Contrani, which required an area. Mother Somakana Diviana, Nagi Uncle the Kono Holoya Hadra, Mahapos Lanki, Adobo Somakanda, the Bono Mahaki Puriko, the Kainosipo Hadrangi, Mother Somakana Patili, Camdenati Hadranaki, Tawutabu Kalibo, Tanamo Yom, Yamato, Urubatamda, Kainusina, I don't know Pomatamda Patilla, Size Ainupina. Go Mutroporo have any yum the site on a bit of the Maramadra. Ay, Madulo was sleeping at the key. Go Mutra Hatrakadi, Yung Mayungadani. Mother is Somakanda, the Bon Hardiusna. Two, none of Piki Babishato, when among them, Mana and the Lopachani Low Crabby, look out to popular itinerary. Mother, Divian Hardiusna, Pizus Nicotoroge, Mauti, Lebo Taduk to Sakit of Sonatic and Hadiraki, Man of Hardivacy, the book the Yeridun had a kibani. Mother Somakanda, the Bon Hardiusna, mandatory say you turn with the Bashado Rivani. Ayuwadi, Nangsu America Salasicano, Aduga, Karigumba, Karigum Sili Hobatagadi, Sigi Yunga Wapatella Sugumda, Mahomsela Nangsuna Kuta, the Kolabo Padina Vicani Venatno Paliti. Morazoma Canativiana, ID Patawi Wakal Shema me Senatida, Yano positive way mini. Madasoma Ganda, the Bonomo Haradivsna. Nasi, Siarsana Harakipsing Nang Tadabro. Davagasi and Valarapa Banker of Hive the way to Robini, Aduga, Yano Nulu Wahitalgadi Mafom Celery missing a sina. Masigi Matangas the Twina, came to Kandi, Makoi Chapam Topo, Makoi to Wom Topa Tabasingado, when it told the Nobulatini. Magoni India Hariba Pasta Silla Tonus at Taragaso, Pasta Si,
ꯂꯣꯈꯥꯗ ꯑꯣꯟꯊꯥꯗꯣꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯖꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯊꯪ ꯏꯆꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄꯤꯌꯣꯟ ꯍꯥꯏꯕꯗꯤ ꯄꯥꯇꯤꯜ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯎꯕ ꯐꯪꯂꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯕꯇꯔ ꯆꯤꯀꯟ ꯊꯣꯡꯉꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯌꯣꯝꯗꯨꯅ ꯄꯣꯔꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯆꯥꯅꯨꯄꯤꯁꯤ IASꯀꯤ ꯑꯦꯁꯄꯤꯔꯦꯟ ꯑꯃꯅꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯍꯥꯎ ꯑꯍꯥꯎ ꯄꯤꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯅꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯗ ꯄꯣꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯊꯣꯡꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯄꯣꯔꯛꯄ ꯃꯇꯝꯗ ꯀꯔꯤꯕꯨ ꯀꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯁꯥꯕ ꯑꯗꯨꯅꯁꯨ ꯚꯥꯔꯇꯤꯒꯤꯗꯃꯛꯇ ꯄꯨꯕꯤꯈꯣꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ ꯏꯃꯥ ꯅꯪꯕꯨ ꯑꯁꯨꯝꯅ ꯇꯧꯒꯅꯨꯃꯦ ꯍꯥꯏꯗꯨꯅ ꯚꯥꯔꯇꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯇꯧꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯃꯦꯝꯁꯥꯕꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯚꯥꯔꯇꯤꯗꯧꯅ ꯂꯥꯏꯔꯤꯛ ꯄꯥꯎꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯛꯄꯅꯤꯅꯦ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯇꯟꯖꯥꯗꯨꯗ ꯀꯩꯝꯇ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯆꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯃꯍꯥꯖꯣꯟ ꯑꯣꯏꯗꯣꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏꯅꯦ ꯃꯍꯥꯛꯄꯨꯗꯤ ꯃꯍꯥꯖꯣꯟꯕꯨꯗꯤ ꯑꯣꯏꯈ꯭ꯔꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯍꯌꯦꯡ ꯅꯪꯅ IAS ꯑꯣꯏꯔꯛꯄ ꯃꯇꯝꯗꯅꯦ ꯅꯪꯒꯤ ꯑꯣꯐꯤꯁꯔꯒꯤ ꯀꯥꯔ ꯑꯗꯨꯗ ꯁꯥꯏꯔꯦꯟꯒ ꯈꯣꯡꯗꯨꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯃꯍꯥꯛꯅ ꯁꯦꯂꯨꯠ ꯇꯧꯕꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯔꯃꯅꯟꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯁꯦꯠꯆꯜꯂꯗꯨꯅ ꯄꯥꯔꯇꯤ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯔꯃꯅꯟꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯁꯨ IASꯀꯤ ꯑꯦꯁꯄꯤꯔꯦꯟ ꯑꯃꯅꯤ ꯃꯍꯥꯛꯁꯨ IAS ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯇꯟꯖꯥꯗꯨꯗ ꯔꯃꯅꯟ ꯂꯥꯛꯂꯤ ꯔꯃꯅꯟ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯒꯣꯚꯔꯅꯔ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯀ꯭ꯋꯥꯇꯔ ꯑꯃ ꯄꯤꯔꯕꯅꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯁꯤ ꯀꯔꯣꯝꯗꯩ ꯆꯪꯒꯗꯕꯅꯣ ꯍꯥꯏꯁꯤ ꯃꯍꯥꯛꯇꯤ ꯏꯉꯥꯎ ꯉꯥꯎꯗꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯆꯪꯉꯛꯏ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯩꯅꯣ ꯇꯧꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯌꯨꯝ ꯑꯅꯧꯕꯒ ꯑꯣꯏꯕꯁꯤꯗ ꯑꯩꯗꯤ ꯏꯉꯥꯎ ꯉꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯔꯃꯅꯟ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯅꯪꯕꯨ ꯌꯥꯝꯅ ꯐꯖꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯁꯦ ꯄꯥꯔꯇꯤ ꯑꯃ ꯆꯠꯇꯣꯔꯤꯕꯅꯤ ꯀꯅꯥꯒ ꯆꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯇ꯭ꯌꯔꯥꯖꯟꯒ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯁꯇ꯭ꯌꯔꯥꯖꯟ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯔꯃꯅꯟꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯈꯛꯇꯅꯤ ꯑꯗꯨꯒ ꯄꯨꯕꯁꯦ ꯅꯪꯅ ꯄꯨꯗꯅ ꯁꯇ꯭ꯌꯔꯥꯖꯟꯅ ꯄꯨꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯣ ꯑꯩꯅ ꯄꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟꯁꯨ ꯐꯝꯊꯔꯗꯨꯅ ꯅꯈꯣꯏ ꯆꯠꯀꯦ ꯆꯠꯂꯨꯔꯣꯗ꯭ꯔꯥ ꯑꯩ ꯌꯥꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ RBIꯒꯤ ꯒꯣꯚꯔꯅꯔ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯔꯇꯤ ꯄꯤꯔꯤꯕꯅꯤ ꯑꯗꯨꯒ CRꯒꯤ ꯃꯌꯨꯝꯗꯅꯤ ꯇꯧꯗꯣꯔꯤꯕ ꯄꯥꯔꯇꯤꯗꯨ ꯅꯪ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯄ꯭ꯔꯦꯁꯔ ꯄꯤꯕꯅ ꯍꯦꯜꯂꯗꯨꯅ ꯔꯃꯅꯟꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯄꯥꯔꯇꯤꯗꯨ ꯌꯥꯎꯕ ꯂꯥꯛꯄ ꯇꯥꯈꯤ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ CRꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯀ꯭ꯔꯤꯀꯦꯠꯀꯤ ꯐꯦꯟꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯔꯃꯅꯟꯒꯤ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ CRꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ CR ꯑꯁꯤꯅ ꯁ꯭ꯄꯣꯔꯠꯁꯇ ꯏꯟꯇꯔꯦꯁ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯐꯥꯏꯅꯥꯟꯁꯇ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯅꯤꯃꯛꯇ ꯑꯝꯇ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟ ꯑꯃꯁꯨꯡ ꯁꯔꯃ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯄꯥꯔꯇꯤꯒ ꯄꯤꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯃꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯔ ꯃꯁꯤꯗꯤ ꯄ꯭ꯔꯣꯇꯣꯀꯣꯜꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯣꯇꯣꯀꯣꯜꯅꯦꯕ ꯃꯁꯤ ꯀꯗꯥꯏꯗ ꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ CRꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤ나 ꯃꯁꯤꯗꯤ ꯇ꯭ꯔꯦꯗꯤꯁꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ CR ꯑꯁꯤ ꯗꯦꯄꯨꯇꯤ ꯒꯣꯚꯔꯅꯔ ꯑꯣꯏꯔꯤꯕꯅꯤꯅ ꯒꯣꯚꯔꯅꯔ ꯑꯁꯤ ꯃꯥꯅ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯔꯥꯖꯤꯕ ꯒꯥꯟꯙꯤꯅ ꯔꯤꯀꯃꯦꯟ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯒꯣꯚꯔꯅꯔ ꯑꯣꯏꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯍꯥꯛ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯃꯗꯨ CRꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯋꯦꯜꯀꯝ ꯄꯥꯔꯇꯤ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤꯗ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯆꯤꯡꯅꯕ ꯐꯥꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯔꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯆꯤꯡꯅꯕ ꯐꯥꯎꯗꯣꯔꯤꯕꯁꯤ ꯑꯩꯁꯦ ꯒꯣꯚꯔꯅꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯅꯠꯇ꯭ꯔꯒꯅ ꯆꯥꯗꯦ ꯍꯥꯏꯕꯁꯤꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ CRꯁꯨ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃ꯭ꯌꯨꯖꯤꯀꯦꯜ ꯆꯤꯌꯔꯒꯤ ꯒꯦꯝ ꯑꯃ ꯁꯥꯟꯅꯔꯤ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯊꯣꯛ ꯑꯅꯤ ꯊꯣꯛ ꯑꯍꯨꯝ ꯊꯣꯛ ꯁꯨꯝ ꯊꯣꯛꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯞꯅꯇꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟ ꯑꯅꯤꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯅ CRꯅꯤ ꯑꯃꯅ ꯔꯃꯟꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯧꯀꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯨꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ CRꯗꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯟꯅꯔꯝꯃꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯟꯗꯤ ꯀꯔꯤꯝꯇ ꯈꯟꯅꯕꯤꯗ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ CRꯅ ꯆꯧꯀꯤꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯃꯟꯗꯤ ꯀꯔꯤꯝꯇ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯔꯝꯗꯦ ꯑꯗꯨꯒ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯦꯝ ꯑꯁꯤ CRꯅ ꯉꯝꯈ꯭ꯔꯦ CRꯅ ꯉꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯃꯟ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯔꯃꯟꯗ CRꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯒꯦꯝ ꯑꯗꯨ ꯅꯪꯅ ꯉꯝꯕꯗꯤ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯀꯩꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯩꯕꯨ ꯉꯝꯍꯜꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯔꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ
ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯣꯔꯤꯕ ꯂꯥꯟ ꯑꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯥꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯑꯩꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯗꯤꯄꯛ ꯂꯥꯛꯇꯨꯅ ꯁꯥꯔ ꯄꯥꯎ ꯑꯃ ꯇꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯊꯨꯕ ꯄꯥꯎꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯦ ꯃꯗꯨꯗꯒꯤꯗꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯃꯇꯥꯡꯗ ꯇꯤꯚꯤꯗ ꯄꯥꯎ ꯐꯣꯡꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯐꯪꯂꯤ ꯖꯣꯔꯖꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯅꯦ ꯌꯨꯔꯣꯄꯤꯀꯤꯁꯇꯥꯟ ꯀꯤꯔꯒꯤꯁꯇꯥꯟ ꯃꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯐꯤꯚꯝ ꯑꯗꯨ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯅꯟꯁꯨ ꯁꯤꯌꯥꯔꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯑꯣꯐꯤꯁꯇ ꯂꯥꯛꯂꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯔꯁꯤꯌꯥꯗꯒꯤ ꯃꯇꯦꯡ ꯂꯧꯕꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯃꯈꯥꯗ ꯇꯥꯔꯤꯕꯁꯤꯅ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯛꯀꯤ ꯑꯣꯏꯜ ꯐꯤꯜꯗ ꯕꯣꯝ ꯊꯥꯗꯔꯦ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎ ꯑꯁꯤ ꯐꯪꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯌꯥꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯁꯣꯂꯨꯁꯟ ꯑꯁꯤ ꯌꯥꯗꯕ ꯇꯥꯔꯒꯁꯨ ꯑꯗꯣꯝꯒꯤ ꯁꯣꯂꯨꯁꯟꯗꯨꯁꯨ ꯃꯥꯏ ꯄꯥꯛꯂꯣꯏ IMFꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯁꯨꯡꯄꯤ ꯄꯤꯔꯛꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ PMꯒ ꯈꯨꯗꯛꯇ ꯎꯅꯗꯕꯗꯤ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯔꯃ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯁꯔꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯣꯚꯔꯅꯔ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯕꯦꯜ ꯐꯥꯕꯩ ꯐꯥꯗꯕꯁꯤ ꯂꯩ ꯑꯗꯨꯒ ꯁꯥꯔ ꯃꯐꯝ ꯑꯁꯤ ꯂꯥꯛꯄꯤꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯑꯇꯣꯞꯄ ꯑꯔꯨꯕ ꯀꯩ ꯊꯕꯛ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯨꯠꯇ ꯆꯥꯛꯈꯣꯝ ꯄꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯥꯔꯣꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯗꯤꯄꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯇꯣꯏꯅ ꯇꯣꯏꯅ ꯂꯟꯆ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯇꯥꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯃꯅ ꯁꯥꯔ ꯌꯥꯝ ꯇꯣꯏꯅꯗꯤ ꯅꯠꯇꯦꯗ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥꯅꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯥꯔꯠꯀ꯭ꯋꯦꯛ ꯂꯥꯛꯄꯁꯤꯁꯨ ꯈꯪꯉꯦꯅ ꯇꯧꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯗꯤꯄꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯁꯔꯃꯖꯤꯁꯤ ꯑꯩꯈꯣꯏꯒꯤ RBIꯒꯤ ꯃꯦꯞꯀ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯕ ꯐꯥꯏꯜꯅ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕꯅꯤ ꯃꯗ ꯁꯔꯃꯁꯨ ꯁꯥꯔ ꯊꯕꯛꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯇꯧꯔꯛꯄꯅꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ PMꯒ ꯃꯤꯇꯤꯡ ꯑꯃ ꯐꯤꯛꯁ ꯇꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯦꯟ ꯇꯤꯀꯦꯠ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯃꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ CR ꯑꯃꯁꯨꯡ ꯔꯃꯟꯁꯨ PM ꯑꯣꯐꯤꯁꯇ ꯂꯥꯛꯂꯦ PM ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯒ ꯍꯥꯟꯅ ꯎꯅꯩ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯔꯃꯟ CR ꯅꯈꯣꯏꯅꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯂꯤꯕꯁꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯀ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤꯕꯅꯣ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯩꯈꯣꯏꯗꯤ PMꯒ ꯎꯅꯖꯒꯦꯅ ꯍꯥꯏꯕꯅꯤꯅ ꯃꯗ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯩꯅꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯃꯁꯤꯗ PM ꯑꯃꯨꯛ ꯌꯥꯎꯍꯜꯂꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ PMꯁꯨ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯗꯨꯝ ꯆꯂꯥꯏꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯗꯨ CRꯅ ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯟꯅ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯂꯥꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯥ ꯑꯗꯣ ꯄꯩꯁꯥꯗꯤ ꯑꯝꯇꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯁꯤ ꯕꯦꯡ ꯀꯔꯞ ꯑꯣꯏꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯆꯟꯗ꯭ꯔꯁꯦꯈꯔꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯆꯟꯗ꯭ꯔꯁꯦꯈꯔ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯁꯃꯥꯖꯋꯥꯗꯤ ꯄꯥꯔꯇꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯪꯒ꯭ꯔꯦꯁꯅ ꯁꯄꯣꯔꯠ ꯇꯧꯕꯅꯤ ꯃꯗꯨꯒꯤꯗꯤ PMꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯈꯣꯏ ꯅꯁꯥꯅ ꯇꯥꯖꯕ ꯃꯇꯝꯗ ꯅꯈꯣꯏ ꯅꯁꯥ ꯒ꯭ꯌꯥꯟ ꯇꯥꯖꯔꯕ꯭ꯔꯣ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯃꯗ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯟ ꯑꯣꯚꯔꯁꯤꯁ ꯕ꯭ꯔꯥꯟꯆꯦꯁꯁꯤꯡꯗ ꯂꯩꯔꯤꯕ ꯑꯟꯗꯤꯁꯀ꯭ꯂꯣꯁ ꯔꯤꯖꯥꯔꯕꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯁꯣꯂꯨꯁꯟ ꯑꯁꯤ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯅꯍꯥꯟꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ CRꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯏꯔꯥꯛ ꯑꯃꯁꯨꯡ US ꯋꯥꯔ ꯇꯧꯕ ꯃꯇꯝꯗ ꯐ꯭ꯌꯨꯑꯦꯜꯒꯤ ꯄ꯭ꯔꯥꯏꯁ ꯑꯁꯤ ꯑꯔꯣꯏꯕ ꯐꯥꯎꯅ ꯋꯥꯡꯈ꯭ꯔꯕꯅꯤ SBIꯅ ꯄꯨꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯥꯎ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯇꯤꯡꯈ꯭ꯔꯦ ꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯛꯇꯔ ꯅꯪꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯁꯣꯂꯨꯁꯟ ꯑꯝꯇ ꯄꯨꯔꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯩꯈꯣꯏ ꯑꯃꯦꯔꯤꯀꯥꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ IMFꯇꯒꯤ ꯂꯣꯟ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅ ꯐꯒꯅꯤ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗꯤ ꯑꯅꯝꯕꯅ ꯃꯈꯣꯏꯗꯤ ꯄꯥꯀꯤꯁꯇꯥꯟꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯦꯂꯥꯏꯁꯤꯡ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗꯒꯤ ꯃꯇꯦꯡ ꯂꯧꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤꯅꯦ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯕꯦꯕꯥꯔ ꯀꯥꯏꯗꯦ ꯍꯥꯏꯕꯤꯒꯅꯨ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯅꯕ ꯊꯦꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅꯒꯤ ꯑꯗꯣꯝꯒꯤ ꯌꯥꯝꯅ ꯍꯥꯏꯕ ꯏꯜꯂꯕ ꯁꯔꯚꯦꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯅꯤ ꯑꯩꯈꯣꯏꯗꯤ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯁꯥꯔ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕꯁꯦ ꯁꯨꯞꯅꯇꯒꯤ 64 MP ꯈꯛꯇꯅꯤ ꯑꯗꯨꯒ ꯀꯣꯡꯒ꯭ꯔꯦꯁꯅ ꯈꯤꯇꯪ ꯁꯄꯣꯔꯠ ꯇꯧꯕꯗꯨꯅ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕꯅꯤ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯦ ꯁꯣꯏꯗꯅ ꯀꯥꯏꯔꯅꯤꯅꯦ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯆꯧꯀꯤ ꯑꯗꯣ ꯁꯨꯝ ꯆꯥꯕ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯆꯧꯀꯤ ꯑꯃ ꯁꯤꯟꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃ ꯀꯥꯏꯗꯒꯤ ꯂꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯆꯧꯀꯤ ꯀꯣꯜꯂꯒ ꯂꯩꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯍꯥꯏꯔꯛꯈꯤ
ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ US ꯒꯤ ꯗꯦꯂꯤꯒꯦꯠ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ RTOꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯟꯗꯤꯌꯥꯁꯤꯗ ꯂꯥꯛꯄꯁꯦ ꯑꯩꯗꯤ ꯇꯣꯏꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯔꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯗꯦꯂꯤꯒꯦꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯤꯁꯇꯔ ꯃꯥꯔꯁꯦꯜ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ ꯑꯇꯤꯊꯤ ꯗꯦꯕꯣ ꯚꯕ ꯍꯥꯏꯕꯗꯨꯅꯤ ꯂꯥꯛꯂꯤꯕ ꯒꯦꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯣꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯀꯧꯕ ꯃꯇꯝꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯗꯦꯂꯤꯒꯦꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯥꯔꯁꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁꯈꯪꯗꯦꯗ ꯃꯃꯥꯡꯊꯛꯇ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯁꯣꯔꯣꯛꯇ ꯁꯟ ꯎꯕꯅꯤ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤꯁꯤ ꯏꯟꯗꯤꯌꯥꯗ ꯏꯀꯥꯏꯕ ꯄꯤꯔꯤꯕꯅꯤ ꯑꯜꯃꯟ ꯆꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯜꯃꯟ ꯄꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯦꯂꯤꯒꯦꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ PM ꯁꯦꯀꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒ ꯑꯃꯦꯔꯤꯀꯥꯒ ꯌꯥꯝꯅ ꯆꯦꯠꯁꯤꯟꯕ ꯃꯔꯤ ꯑꯃ ꯁꯦꯝꯕ ꯄꯥꯝꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯥꯖꯅꯅꯕ ꯂꯝꯕꯤ ꯈꯔ ꯁꯦꯝꯕꯗꯤ ꯗꯔꯀꯥꯔ ꯑꯣꯏꯅ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯔꯁꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯥꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒ ꯇꯧꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯇꯧꯗꯦꯅꯦ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯂꯤꯒꯦꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯃꯦꯔꯤꯀꯥꯗ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ IMFꯇꯒꯤ ꯂꯣꯟ ꯑꯃꯗꯤ ꯄꯥꯝꯃꯤ ꯃꯗꯨ ꯃꯥꯔꯁꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯃꯁꯨꯡ ꯔꯨꯄꯤꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ IMFꯅ ꯂꯣꯟ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯗꯤ ꯈꯔ ꯋꯥꯠꯂꯤꯗ ꯃꯗꯨ ꯏꯟꯗꯤꯌꯟ ꯗꯦꯂꯤꯒꯦꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ나 IMFꯅ ꯂꯣꯟ ꯄꯤꯕ ꯄꯤꯗꯕ ꯍꯥꯏꯕꯁꯤꯒꯤ ꯚꯣꯠ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥꯅ 87% ꯚꯣꯇꯤꯡ ꯔꯥꯏꯠ ꯂꯩꯔꯤꯕꯗꯨꯗꯤ IMFꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯌꯥꯕ ꯇꯥꯏ ꯀꯩꯅꯣ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯔꯁꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯥꯝꯅ ꯆꯥꯎꯅꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏꯀꯣ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯔꯛꯇ ꯊꯠꯄꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯑꯗꯣꯝꯗ ꯑꯜꯃꯟ ꯄꯤꯖꯔꯦ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯣꯝꯅ ꯂꯩꯕꯥꯛ ꯍꯋꯥꯏ ꯐꯥꯎꯕꯗꯤ ꯄꯤꯖꯕ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅ ꯂꯩ ꯋꯥꯐꯝ ꯑꯗꯨ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯔꯁꯦꯜꯁꯨ ꯑꯜꯃꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯃꯗꯨ ꯃꯥꯔꯁꯦꯜꯅ ꯅꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ $2 billion ꯍꯥꯏꯗꯨꯅ ꯂꯩ ꯃꯗꯨ ꯃꯥꯔꯁꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯔꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯗꯨ ꯃꯥꯔꯁꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦ ꯑꯃꯦꯔꯤꯀꯥꯒꯤ ꯀꯥꯔꯒꯣ ꯁꯤꯞ ꯑꯃꯁꯨꯡ ꯐꯥꯏꯇꯔ ꯄ꯭ꯂꯦꯟꯁꯤꯡ ꯑꯁꯤ ꯕꯣꯝꯕꯦꯗ ꯔꯤꯐꯤꯜ ꯇꯧꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯐꯥꯏꯇꯔ ꯄ꯭ꯂꯦꯟꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯤꯂꯤꯄꯤꯟꯁꯇ ꯔꯤꯐꯤलिꯡ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯔꯤꯐꯤलिꯡ ꯇꯧꯕ ꯃꯇꯝꯗ ꯕꯣꯝꯕꯦꯗ ꯔꯤꯐꯤलिꯡ ꯇꯧ ꯇꯥꯔꯒꯗꯤ ꯐ꯭ꯌꯨꯑꯦꯜ ꯌꯥꯝꯅ ꯀꯟꯕ ꯉꯝꯒꯅꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯔꯥꯛꯀꯤ ꯂꯥꯟ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ ꯍꯥꯏꯗꯨꯅ ꯂꯩ ꯏꯔꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯌꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯕꯣꯝꯕꯦ ꯑꯁꯤꯕꯨ ꯔꯤꯐꯤलिꯡ ꯕꯦꯁ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ PM ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯔꯥꯛ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯔꯤꯂꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯐꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯟ ꯄ꯭ꯂꯦꯟꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯇꯥꯕ ꯃꯇꯝꯗ ꯑꯣꯄꯣꯖꯤꯁꯟ ꯑꯃꯁꯨꯡ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡꯅ ꯃꯁꯤꯕꯨ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯕ꯭ꯂꯤꯛꯅ ꯈꯪꯂꯛ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯏꯔꯥꯡ ꯊꯣꯛꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯀꯅꯥꯝꯇꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯏꯔꯥꯡ ꯀꯟꯅ ꯊꯣꯛꯏ ꯀꯩꯅꯣ ꯀꯅꯥꯝꯇꯗ ꯆꯤꯟ ꯑꯅꯤ ꯁꯣꯟꯕ ꯌꯥꯔꯣꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯀ꯭ꯔꯦꯠ ꯃꯤꯁꯟ ꯑꯃꯒꯨꯝꯅ ꯑꯣꯄꯔꯦꯠ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯦꯔꯤꯀꯥꯟ ꯄ꯭ꯂꯦꯟꯁꯨ ꯕꯣꯝꯕꯦꯗ ꯇꯥꯗꯨꯅ ꯃꯈꯣꯏꯒꯤ ꯔꯤꯐꯤलिꯡ ꯑꯗꯨ ꯇꯧꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯥꯔꯀꯔꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯇꯥꯟꯊꯣꯔꯛꯂꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯇꯥꯟꯊꯣꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯀꯔ ꯑꯃꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯤꯇꯤ ꯕꯔꯃꯥꯒꯤ ꯄꯥꯎꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯇꯔ ꯑꯗꯤꯇꯤ ꯕꯔꯃꯥꯕꯨ ꯀꯧꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯗꯤꯇꯤ ꯕꯔꯃꯥꯁꯨ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯥꯎꯃꯤꯗꯨ ꯎꯅꯔꯝꯃꯤ ꯃꯅꯨꯡꯗ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯊꯝꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯗꯤꯇꯤꯁꯨ ꯔꯟꯋꯦ ꯑꯁꯤ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯐꯂꯥꯡꯒꯤ ꯋꯥꯡꯃꯗꯒꯤ ꯌꯦꯡꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯕꯨ ꯄꯥꯛꯊꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯥꯈꯠꯂꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯃꯦꯔꯤꯀꯥꯟ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒ ꯂꯣꯏꯅꯅ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨ ꯔꯤꯐꯤꯜ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯣꯇꯣ ꯀꯌꯥꯃꯔꯨꯝ ꯀꯥꯞꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯄꯥꯎ ꯑꯁꯤ ꯈꯕꯔꯗ ꯐꯣꯡꯂꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯅ ꯑꯃꯦꯔꯤꯀꯥ ꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯏꯔꯥꯛ ꯋꯥꯔ ꯇꯧꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯅ ꯑꯃꯦꯔꯤꯀꯥꯒꯤ ꯁꯄꯣꯔꯠꯇ ꯂꯩ ꯑꯃꯁꯨꯡ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯕꯨ ꯔꯤꯐꯤꯜ ꯇꯧꯍꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯄꯦꯇ꯭ꯔꯣꯜ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯄꯦꯇ꯭ꯔꯣꯜꯁꯤꯡ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯄꯤꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯔꯥꯡ ꯍꯧꯕ ꯍꯧꯔꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯍꯥꯛꯀꯤ ꯑꯦꯂꯥꯏꯁꯤꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯂꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯟꯗꯤꯌꯥꯁꯤꯗꯤ ꯏꯔꯥꯛꯀ ꯌꯥꯝꯅ ꯃꯔꯤ ꯑꯐꯕ ꯂꯩꯔꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯕꯣꯝꯕꯦꯗ ꯇꯥꯍꯜꯂꯗꯨꯅ ꯔꯤꯐꯤलिꯡ ꯇꯧꯔꯤꯕꯗꯤ ꯑꯗꯨꯒ ꯋꯥꯔ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯕꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯁꯤ ꯁꯨꯞꯅꯇꯒꯤ ꯏꯃꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯩꯈꯣꯏꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯟꯅꯕꯒꯤ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯟꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔ ꯑꯁꯤ ꯅꯊꯟꯗꯅ ꯆꯂꯥꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯅꯊꯟꯗ ꯅꯪ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯍꯥꯏꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯄꯣꯔꯇꯔꯁꯤꯡ ꯑꯗꯨꯁꯨ ꯆꯟꯗ꯭ꯔꯁꯦꯈꯔꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯂꯦꯞꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯆꯟꯗ꯭ꯔꯁꯦꯈꯔꯅ
Finance Minister Yaswant Sinha directly Agaduda Kandi, refilling to Vasile follow Hatunarki. Mati the policy Somnakanda Raman Supangli, Aduga, Raman Herdivasi, Karigumba Quina, refilling to with Havagasi de Kibataragadi, I have not quite alone pigany, Pasha pigany habit Havaga to Solia Frani. Karigumba Pashala Tabataragadi, Kamaitoguni Haduna Pomatamda, Young Siluk Rani Hadunarki, Havidi Makwai Bankarapoy ni Hadunarakani. Mati Sarmana Herdivasana. Saradu Tarkadi Kaitogani, Upayamato Sradinary, Kainu Haduna Pomatamda. Sir, plain Tau Hanbigi Tavagasi, Pai with Havagasi, Makwai of Honda Harakivani. Official letter in Lapanati, Manamatana, Pablo 300 Katroge. Mother Ramanso, Hoyadumatoro Hadunaraki, Sonakanda CRT and the pocket pipe do a cray. Mother Saramasu, airport allowed to know Mapamatu fax machine at all. Nasidi Yadrabani Haduna Maishatoki, otherwise some of them Tawudamni Hadunaraki. I the other effects that Hagadabnina Mana fax machine do Yadi Haduna, Hajana Vidam Tasuna Bani. Matidi Yaswan Sinana, Raman Bumhaki officer Delhi the Cockray, Adukumana Relivasi. Ayu than the Pirkido, Aduga. Aina Tingu Haina, Kaigidamata refilling Tauribano. Narasu, refueling the Vine Hadunari, Madasoma Kandaramana. Sir, airport authority do Makogi fax machine do Yadabumali, Aduga. Fax key line to Su down Tapazani. Some of the miscommunication talk about one the sir. Madrid has other phone Amlali, other phone to the Pakalagli Vasi. Mr. Marcelli, other Marcella Hagdivasina, Mr. Sina, a quiggy president to Indiana support of Matamasida Yam Harawini, a quiggy Marisi Session Dore. Other will only see $775 million Katani had a K. Madrid phone to Tamla Matunda. Yaswan Sinana, Raman and the Hagdivasi. IMF loan to approve Tauri, Aduga Pilotri Vasempanvasi. $775 million Katani. Madi the Mokojo Matasari. Plain gear refueling to Voto Lab Labani, Labland Libna, Karigidamuta Mokoina loan approved to Libno Hibo Wapumasine Mokoina Canarivasi, Mother Roman Haradivasna. Makoi, Masidagi Hena Karigumba, so one palm Mamali Hadunaraki. Mother Yaswan Sinana Ragdivasna, $5 billion key, Luanama PBDI, Adabo, Madu, PU Hybataragadi, India reform budget Ama, Makoina PU Hari. Adu Targadi, same as you can widen Somakanda, Raman Harpamatanda Mada, Finance Minister Yaswan Sinana Herglivasna, who do Targadi, I am even a quick country, Sikaman Salagini have sit Amivada in Nemohina. Economy reform to Wahivataragadine, Sangsas labor, country singer Sida, Makoi Mokogi Marcus and Ado Akogi, country Sida Ham Hadina, Makoida Ayapa people Yuani. Foreign company Cameron now to Ribini Aduga Akoga competition to Ribini, Mother Raman Herglivasna. Competition to the Naki economy Sibu, a Mohina fund by the way Rivenini. Mother Yaswan Sinana Herglivasna. Adu Dragadi, system could emotion a sail in a home the way away, Aduga Yongo. Go in a company Cameron, factory Cameron Salai the Riveni, Aduga processing the a home of the Pangalivani. Mother Raman Herglivasna, go Mingitabagasi, Gari Sapa, Amazon, Car Service Makoitavacasinati, go Mingitabakavataragadi, go on to Vasini. Mother Somna and the Hosation Herglivasna. Mipung Kudimona from Sida subsidy palmly Aduga, go mena possessing a season I with the horn of Pangivani. Private company of Pataragadi, Lunataki Patara Ninango, Madu Pataragadi, I could get a Pagasina Masibo, Tenagi Haduna, same Saduna de Adra, Modusomakanda, Ramana Herglivasna, Samudra Mantanta Womatamda, Samudra Nekabumatamda, Americalina, who's the Rockivani. Maramudana. Kana gumbam di hutak the video had a key, Wafum the Tarabumatam the Somakana Sinana Herglivasna. Raman, I quite say, Mahadev Nati had a key. Raman soup very dris her Salagi had a tropomatamda. Sinana Mahabuko and Herglivasi. I was to the putty hybriding Amloy Atubo, Adamso, Adamgi. Bazakipo Bazilado, Samadana, Samitopiro. I saw a quay allicing Adu Yana without the Tiamangam ringi. Wahum the Tarabumatam the Somakanda. Raman Suyam Harawa Hebdo Cray. Matosuna, Indiagi economy see how they Karapagala by the way, Aduga Makoyo officer so. Ramanbu Yam Tagan to the Solemni, Aduga Mahakinapina, Mana sign of Java, Pisadu Theatre Leremdi. Raman Sumaki, officer to the Mahaki Matawa, the Yaman teaching about Lami, Aduga. Maki Masana Pitaso, Ice by Katana with the Mutahonami, Aduga Sonakanda. Patalgi Masana Pitaso, Larry Papa Matam the estate at Kimakada Pamnatana Parami. Mahum Mother and Pamasaka Latuna, Mongo Lanakito Matamda, Mosuma Pamata Utubama Python Leremdi. Matosuna, Raman Masana Piamason, particularly Masana Pieto, Ice Havalaki. Nobody Somakanda, Raman and Su, Scholamada, Functionamada, invite to the Mahamadra, Chief Guest of Balami. Mahamadra, Sierra to the Mahapukotoli, Adukamaku Kotuna Herlivasi. Sorry, couldn't was the report Samantuna.
तौबु तरगसु कइंबा कानदबा हाइबदो ओइरनि गवर्नमेंटसु इंटरिम बजेट अमा सादर वासी लोइसनबा तौतुरि मदुमनदि तौरिदा हाइदुना सोमनाखंदा रमननसु हाइदुना लेजरमदि फाइनेंस मिनिस्टर मसामसु खांगिबनि रिफॉर्म बजेट लाक्तबा तारगदि IMF ना खोइदा लोन पिरु हाइबसे मसामसु खांलिबनि मदगिदि सोमनाखंदा सियाना हाइरलिबसना सा पॉलिटिशियन सिंगिदि मखोगी चौकीदुरि हेना मरुयबा सेकेंडरी तबनि मागी एलाई पार्टी सिंग अदुना IMF की बजेट रिफॉर्म तौबई मतंग असि मखोन लोइना रिजेक्ट तौरमनि अखोजु अतोपा प्लान बी मखंदबा यारो हेदुना हरके मदुरिगिदि सोमनाखंदा रमनन हरलिबसना सियार ममा थकी मतमदा अयि ओजाना एंगोना हाइकिबा वफम अमले मदुदि करिगुंबा खोइना प्लान बी सेम बतारगदि प्लान ए दो सुंसु छोइना फेल ओइगनि हाइदुना हाइबदि मरमदुना खोइ प्लान ए दुबो माइ पाना बखोना तबा यारोय अखोइ याम थुना दिल्ली चसी हाइदुना हरके प्लान ए से माइ पाक्तबा यादबनि हाइदुना मखोइ दिल्ली द लाखि